PLA Athouba hum ngarang Indian Security Force da Indo-Myanmar border da ani Hatkhre ama Phakre Athouba hum ningthaukhong wangoi thawban pu thongin Zou-Kuki Militant leader Tajapa amasu layengpham leitana sikre sahi taraga humdoi gi nupi masa ama ikai khumna bamanghan bikhiba miyoi courtna sahi nipan gi phadok pikre Assembly Power Yauna Se Sang Semdok Tuna Lamdam Asigi Yelhomi Sing Mutana Bohonaramle XM Biren Hindi Asi India Gi Lon Kudimaki Marupni Haina Misana Fongdokre Kuki Nupi Sing na NIA Team Lak Padalambi Thingkre Laibak Sida Nupina Nupa Pukongoi Nabagi Sanabi Adumak Fazana Lady Ngasidagina Hapta Amagi Mamangdagi Aigi Nakta Laiba Lanfam Kaya da Saru Yaraklaba Masagi Yum Sumaina Saki Duna Rilipda Alama Lady Ba Arambai Tengol Ama Maga Kanazaba Nupi Ama Masa Masayana Duna Harauna Selaki Angon the Sumakoy Ani Kurumbala Lami Nongaraga Nupagi Halaman Chatuna Haidokpa Topam Topa Pazana Tozeri Nupi Masasu Yam Harauna Lehawe Haidi Adubula Bakti Badi Hapta Amagi Matunda Nupi Masana Yadre Pidaroi Haidana Nupigi Mane Mandon Sing na Pon Hydrocpasi Hauna bro kari pukse no nupa se arambai tengon gi active member ama oina panalai drasu relief ta leijarasu aina kari mata wa dana bakhona gani me bu relief ta lei haiduna adu usitana tawbadi phatte lagi waya lakani haiba fam arambai tengon gi PRO do binang khairak pamna phongdorokli Air India gi laibak tiba thogdok crash tawkraba AI 171 gi black box data download tawbangam le